Qur'an Karim asi miyam gi safat tawbi gadoriba posak amat aduga mahaki safat adusu kabul tawbi gan amsung wakat hangat pigadoriba posak amani magi wakat adusu tabi gan kana gumbana masibu mangda thamlaba haibadi masida amal tawrabadi mahaku jannat yawhangani aduga kana gumbana masibu tungda thamlaba haibadi masida amal tawdrabadi mabu dozakhta thada hangani kanaba Qur'an Karim wakat hangat pigadaba posak amani magi wakat su tabigani haibadi arthadi tilawat tawjiba amasung amal tawjiba miyoisingi thak wangkhat hanbinaba Allah Ta'ala gi darbar du wakat wina thangatkani amasung magi hakpu thausaramdaba miyoisingda aigi hakkarigi pangthok lamdabano haina waham tawgani mari suba hadis Hazrat Abdullah bin Amr radhiyallahu anhu man hai Rasulullah sallallahu alaihi wasallam na haibirame roza amasung Qur'an Karim animakna Kayamat kin numitta bandagidmak safat tawgani rozana hangatkani aigi makku aina mabu chaba thakpa musung nupiga naksinabadagi thinglaga thamki aduna aina mahakidmak safat tawjibasi yabi Qur'an Karim na hangatkani o aigi makku aina mabu ahing tumbadagi thingki ahing din nafil namaz suanbada mahang aibu tilawat tawramme aina magi safat tawzari masik kabul tawbi asumna animang mahaki safat tawbi gani mga suba hadis Hazrat Umar radhiyallahu anhu na hai Nabi Karim sallallahu alaihi wasallam na hai biramme Allah Ta'ala na Qur'an asigi barkattagi miyoi kayagi thak wang halli aduga miyoi kayagi thak hantha halle haibadi masida amal tawjaba miyoi sing adugi दुनिया में सुन आखिरत इज्जत पीने अदुगम मस्जिद